ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯁꯛ ꯇꯥꯛꯆꯒꯦꯀꯣ ꯁꯨꯃꯥꯏꯅꯒ ꯃꯦꯗꯤꯌꯥꯗꯒ ꯃꯥꯡꯗꯒ ꯊꯣꯛꯑꯒ ꯑꯩꯍꯥꯛꯁꯦ ꯋꯥꯔꯤ ꯁꯥꯕꯁꯦ ꯇꯁꯦꯡꯀꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯁꯥꯗ ꯌꯥꯗꯕꯒꯤ ꯁꯥꯔꯛꯑꯕꯅꯦ ngarang 13 August nungdang ahingsida RK Saitajit kuku hariba wangkhaitopom leikaida leiriba nupazina aigi jagada haitamne akoina leijariba akoigi hingoni jaga je sanga aga namfuda neba mana aingonda utupnara nungnara kaino langakpaneba aije nungdang mapan thokpada neba aina tawriba thengnariba je masage aiga moiga wari sanarubuju leiteba ado maram sungai je leite ado tasengna ai kayam lange haibaje akoigi Arambai gi isilnaw Arambai gi luchingba amadi lekai aigi lekai akoigi lekai je akoi wangkhaitopom lekai ni ai isagi mamina sansan kawi wahengbamni imagi Mina RK Gaurisana wahengbam ongbini ado aina hojik lairiba hingonji akoi aboki hingoni morang themningol ni RK da yum panbani hariba hingonji aboki hingoni idogi hingon natte ado samtakna sum haijage bako hariba hingonji da aije laira ije ngasi ngarang khak lairakpa natte habadi aije twins ne 1978 da po aije limjeng he nongan bedagi akoi abokna luoga lairakhiba mafamjida laira ije aduna ngasage hojik akoi je case tawnaraga laiba potse hojik case tribunal gi case loisal eba habadi point 30 lona paljalami ba nupi je sigi kotna order taraga mai maming je khakreba maramdi mana point 30 palami ji jo akoi maju khangde akoi ju khangde kanam khangde ba moina hariba imung hariba RK Saitajit hariba imung RK Rosni hariba RK Singajit hariba amadi moigi imung pulap oina RK ngarangi thudok tudadi moi pulap ni yawra ije aduga atopa matamdadi hariba imung kolupsida lairiba RK kolupse moi mi mapan lei moi mi mapan jinane ba hakse hingonjidagi tanthokna bo hona reje any means ne ba moina ai tanthokna bo hona reje any hat kera tup kera kihan kera madi tha tanthok ba yaroi haiba condition da ne ba tor ibje sigi zaida moiga loktuna ba mi jo dum yawe ba akhoigi ai isamak lekai gi dai oizaraga jo ai bunung siba mi lairangani nungsidaba mi ju lairangani loktuna ba mayam yawe maramdi ai hingonjda leitana ba ai je tanthokna ba kamai toraga yum sidok sige kamai toraga aina leiri jaga je mai thadok sige kamai toraga kihatlaga tanjige haidana tawwebako adu ngarangi thodokse kaimta mari leina deba moiga aiga mari leina de haibe maramdi moida aina khanaru ba hobuju leite adu moina adum ti hauti au khana ba hori ibe maramjina akhoigi phangjari ba himba yumpham akhoi imagi ai popo imagi phangni ba yumpham je masi phangdana bagi hotnarakpada aingonda ne ba hoje moina ai hatpa tuppa any kihanba tawrije ngarang aina mapan thokpa satpada ne ba RK Saitajit kuku hariba misaksina aingonda chongjala aga ai hat kanen tawrije ngarang group adum lei pochai loi thugarami maning maya loi thugarami aduna lekai gi wangkhaitopom lekai gi club ki president secretary na amtang yengsanbiu lekai gi akhoi gi lekai gi wangkhaitopom lekai gi maira paibi president secretary amasung pulap volunteers oina amtang yengsanbiu ai kaya muglan ge habje yengsanbiu aduga ai moina smine olaga ai isagi yum hingon thadoga satpadi ai sungsat satsaroi maramdi sigi yum hingonji leigidraba aigi iboktuna aigi damta sinaramba aigi akhoi magi damta sinaramba mafamjida aduna ai satpadi sasaroi aduga akoibada lairiba organization Manipur gi oina leijariba organization Arambai tengol leiri adagi nupi gi samas leiri adagi nupa gi samas nupa gi luk mayam leiri nupi luk mayam leiri amtang yengsen biu ai kyam lange habdo achum aranje amtang mayam mamangda ma lali natraga ai ma chummi habdo amtang mayam namtang puthokpiro ai request da haijabani ai imajingda icejingda ibungjingda aduga sengna haragadi ai tasengna lalambo oragadi ai mayam mamangda ai lali haijage aina aranbo oragadi aduga aina landabo oiba taragadi ai lalle na haibamdi thokte aduna aranba mijingduna lalem tangdi haihenbiu maramdi hojik tawnariba aingonda hojik moina torture tawriba otliba nairiba je ataigi amatan ateba hingongi neba hingonji gi damakta neba hingonji karamba means ta lahojige karamba means ta mongondagi munjige haibagi damakta neba tawrise adubu akoidi logi kuthang da chatlakpani logi lambi da chatlaga akoigi phangom thokpa right to akoidi tanjarakpani phangnaba honajarakpani akoigi mangraba akoigi aigi imagi mangraba lam hingonje phangnaba honajarakpaneba aduna Arambai tengol gi luchingba adagi
organization gi lusingba ima jing ipa jing ibung jing ipwa jing lairi ko mayam sina amuktang meeting sangbiu adagi wangkhai gi akoi bada lairi ba club secretary president adagi laikai gi maira paibi wangkhai gi akoi ba pareng da thangjam laikai koijam laikai kongbagi pareng durga puja lampak konungi loinamak akoi bagi saruk sina ne amtang nanda laikai gi saru wangkhai kongba nanda laikai saru amukta yengsan biyo maira paibi imana nupi lup imana club ki organization adagi secretary loinamak namta yengsan biyo ai kyam lange ai je kayam lalab jano sigi nupi je kayam lalab jano haibaje amtang justice to biro o mayam mamangda ai request oina haijari kaigino hai taragadi achumba ran baje akhoi puthokminaraga mayam mamangda ai ju lalamagadi ai lalame dum haijage aduga chumamagadi mayamna ju ai je ma ai kaino se ngang bazu ai ngamde ai soiba yauraga sangapio akhoi Manipur gi organization loop singje sigi manakta ai la o har ju ai lakjage ba ko mafam je ai kadai da chatoino kari da chatoino ai khangdre ba ai tasengki habidi police ta complain tawraju upai leitre ba ko police ta complain tawraju upai leitre duna ai hoji police station ju ai chatre ba kaigino hai taragadi police na masi akhoi gi thabak nate hana haikta haire eba ko noi hingon gi thabak oinarakpani na hingon gi case oinarakpani na akhoi gi thabak nate hayeng moi gi thabak lakadoi je police gi thabak lakadoi je atai dala oi akhoi gi injunction tarakpa matam da injunction gi court gi che lakani moi police ta lakani hai imphal police ta lakani hai porompat police station da injunction gi che imphal police ta la ani aduga sorry porompat police ta la ani aduga porompat police ta gi amu nokhoi rom da inform to bola kani adugi matam da police ki thabak se lakani hai ba aduga akhoi sumaina khatna jaina bagi sumaina akhoi da aingon da sum khatna ba to ti heu horokpa ayung gi nungdang khangdana horokpa jigi aduki matik ai police ta chatpa ya ba chatlabane ba ko satlaga ju police ki response ju ne ngasai gi injunction gi che ma yaudragadi akhoi kaimta power to ngam de hai ba ko aduna aigi sir advocate ki side gi ju adagi court ki akhoi gi tribunal bu oiro civil court bu oiro civil court ki side gi judge gi side gi bu oiro baju injunction amtang thabiro injunction je amtang ayaba pibiyo sir kaigi no hai taragadi aina lairi baje ai kana gumbam tagi mi gi hingon soga leiba mafam natte akhoi gi phangiba akhoi ima gi phangiba mafam akhoi gi right aigi ima gi right to da aigi right oiraga behalf of the mother behalf of my mother aigi behalf of my mother haiba tamne aigi ima gi right to aingonda oirakpani na adugi da ai hak leijarakpani aduna ai kana gumbam tagi hingon soga sokchallaga ai leite hojik any kana gumbam yoi amana aina leiriba jaga je onthokpa lakpiraga ju kasu kai deba aina leiriba jaga je mukhoi gi jaga sokchalli natraga sokchan de nangna leir chaliba jaga je moi gi jaga henjallame haidana onthokpiba la aga ju ai kem kai deba ko adugi proof se ai satellite map tagi ai chapchana aina leiriba cover map se ai leijari ai ngasi bauda ai Facebook tadi ai thadok te ko ai isana khangjara loire ko matam ama lakhini si thadorok pagi haibagi ai dum khangjara ga leijai aduna hauzik tawraiba moina aingonda kihalliba phuriba adagi threaten tawriba hatna ba tawraiba moi imung gi nupa makhal sangaga aingonda nongmai kapsan gani maya nongmai kap kani makokta nongmai kap kani bom langjan gani mana chatlingai da makhong chatlingai da gari na thumgairaga loire any makhal gi akhoi gi criminal mindset oiba pot moi gi chindagi thograi yam kanna habidi nongmai na kapsan gani hairi ba aingonda nongmai kapsan gani nongmai kapaga hat kani aduga aina leiriba jaga ji jo pulak oina tamkhayu kaina ga jo hairiba moi imung punja pulak manaraga ado hairiba aina leiriba jaga je moi gi hingon sok teba aina satellite map tagi akhoi gi jaga je kayamna mi gi mayumda mi gi hingon da soksalurage na yengakpa matamda mokhoi gi jaga sok teba aina leiriba jaga je chengna aduga akhoi je hingon je chumna yungna lorok taragadi akhoi gi jaga je moi da soksalleba yungna lorpa taragadi akhoi gi jaga amadi lerakani makharom da lorpa yai awangrom da lorpa yai natraga mayai da lorpa yai marak da lorpa yai ado taragadi akhoi gi jaga je moirom da soksalleba ado taragadi moirom da soksalle hairi je akhoi ngasi bauda ai si kainta final haidri maram di court ki makha poli court ki judge ki makha poli khallaga ai kai gombam ta haide aduga aina hauji leijariba current ai gi map se aina leijariba map sidadi
ai moi gi jaga soksalu buju laite aduga sigi matang sidane aije aduki matik aije moina any means hygiene any means aije hat kera tup kera fu kera kaw kera net kera mai tha kera ma tan da ba yaroi sineba ai tan da ba yaroi sineba ai tan da ba yaroi habi maram di hingon ji gi dam taneba hingon ji mul hona ba gi dam taneba adu ai tar ga di noi tawning ba taro ai chat loeba aina leiriba mafam je mo yam ta tana lei manung da leiri je pura kaino gi type ta leibani hangna leiri je mai je khong khut se lei thokpham leiba na deba aina leiri je adubu akhoi gi hingonda akhoi gi hingoni khangna aina kai da bagi mai thiraga chattoino haiba gi dam taneba hangna leiri je chatloeba maram di akhoi gi hingon je mayam mamang da prupira kaneba hangna akhoi gi hingoni haiba je mayam mamang da khanghaninge ba haksu akhoi gi hingoni ko moina na hangai ai bu leitana bang taliba je akhoi gi hingoni mo khoi gi hingon na te haiba je mayam mamang da prupininge ba wa ado ngahak laitana ai video na mayam ai video je matek sunamme matek nambagi maramna atai nate yam sangna video je hapsal lagaju yam sanggaju wari je confuse pa leibani wari khangdaba mi dadi aduna ai je matek ta nambane moina hariba RK Saitajit sina nahan 13 August ki RK Saitajit kuku hariba nupa je wangkhai do pom lekai da leiriba nupa je sijna 13 August ki ahingda moigi hingoni lekai nupi ama akhoi gi hingon da leisalle ikai khangdabim leisalle kaina ga tawraga haiba yawbane video do agi video jingja dum munna tabiyo adagi RK Rosni hari jisu hana mamangda aingonda aduki matik aigi yum kai sabada thugaidana thudekana yum haije building ga sabana te ko yum matek samtak ka haigadra sang macha matek ka tawbogiduda thugaidana yangaidana tawba RK Rosni haribido si akhoi magi hek manaw nupi ton bine adagi sidaida mo RK singajit anama leiri hek RK Saitajit sidi mayamba mazu aigi samphoi dana khutthudek dana yam tawgre mamangda ado hariba moi ahumje maru oina hojiki moi ahumjineba moi ahumjinaneba ai tanthoknaba tawrise ado moi mayumne na hariba moi hingoni hariba arapa khudingda khara leiraga si loi taptho odamni yum thugaradamni yum semjaladamni ai dukan masajini ko aina hojik leiri je dukan masaje pura dukan je purani kainoni ko yengbiraga sangakpa yani ko si loisanbam ju khangde wai sitpham khangdaba wai teibam khangdaba pikhraba ka masida masajida foot taret pa aga foot tara sangba mafamdani aina leiri je seida sakhumju oini tumjangani adagi any mafamjidane ba ain sizinarije adubu ai sizinajanu matam khara khaki wani ai matam khara di ai khange haidan ai khangi bane ko maruoina khange aina landabanina adubu seida aigi akhoi atabi haiba lamamju hayeng court gi lakhini kadam mafamda akhoi lam loba haiba lakhini adu bawdi de akhoi khange habidi masida akhoi dumdam yamna sabai mathauju ta de na khalleba pesa kayam leidana aina hauji dumdam sajan doidwa adagi pesa kayam leidana ehana kari tawdoino ba tawningai leiteba maruoina aduga nahan mateng khak tawbadu dajuneba RK Rosni na aigi thuga yangai dana video namdana lisaina ga kandana illaptana ga tawli me angai do aduna maruoina atai moisda leiriba RK je moi mi ma pan je loina hauji tungthing tok khraga akoina hauji case thengnari jidi mioi ani neba mioi ani je amana Phaidinga bazar da leiba RK Pramodini hariba akoi imagi hek mopa nupa ahingi nupi neba imagi mopa nupa ahanjidi leigidreba ko aduga imagi mopa nupa ahangi nupijina akoi idhauga aboka leitraba matungda mai mamingda onjalambaneba kainoje hingonje aduga akoi gidi aduga amana akoi magi hek mopa nupa RK Debian harijina point tara mu onjalambaneba adi kanam khangdeba akoi ma hoi khangde kaim khangdeba adubu aina hingonjida leibajidi akoi maga aigaje yamna toro khandana leminrakte mazu magi yum ama pujabanina aiju aigi yum ama da leijabanina ado imungjida ai ibok leiraiba yumjaujda aina leirambajida yam nungaitana leirakpadagi ehakse nungaita baibu ai imungda leikanda mapandai solonjala chatle adagi mapandagi fuse hatuoga chatkidoini makoije manungdai mapandai solonjalaga nang adum imungda leidawnina thoktauna tamnina mapanda dum solonjalamge ko haira lonjalamdoineba ko aduna akoina phadu urije last ta kai khalake da akoina moida yam phadu urije akoije khwaidagi pangba misa amanena ai last ta khalaeba
ai popo imana moida machin manawni masajingni ko mopagi masajingni ko na akhoi mana hotnarakpa akhoi ba hoina hotnarakpa je last akhoi je kai oiromge haibda akhoi je kaino do gadha sengone ba akhoi je kai gino ha ka de akhoi gi mitse loin punjalla thamambane ba akhoi gi mitse loin punjallaga paisa je thada ba yaba thadaraga arei ba thada ba yaba thadara kanda last ta paisa jigi wafam lakta bi de hingon gi wafam je lakpa matam da aina 2019 dagi leisalakpa corona dai leisalakpa sigi tanza dagi di paisa gi wafam je tokthokraga hingon ji da oina target se torokpa ne ba hingon je munna ba sigi target dagi ne ba hana akhoi iboka leiminarami ba yumjau je thado oga aina sigi dukan oina sagiba mafamjida aina hongjalaga leirize adudagi neba adudagi di leingam da sigi dukan oina sagiba je amo moina mai thagani thugai gani jcb tawra kothokani kayam tawramabane aidi tawru law hairi ne hojikso tawbudabu nakhoigi se nakhoigi mapu oibagi se noise hingonjigi mapu oibagi se do maya mamangda utlaga di tawru law haibane moi hingonji mapune haibdo masa gi pata pairaga lau tawru law akhoi gi ju puthorakani sini aidi akhoi gi pirami ba ahanna pirami je puthorakane ba aduga makhoi gi potne na harak taragadi arke thambasana hairi ji akhoi gi idhong ne ba idhau gi mingda makhoi gi right lai harak taragadi idhau gi mingda right lai bedi akhoi maju lai ai ju lai ba logi matungina moi khakta natte ba aduga makhoi gi mamingda right lai rakke hai taragadi makhoi gi mamingda particularly specially makhoi gi mamingda pata lai rakpa ba makhoi gi mamingda right lai ge harak taragadi adu taragadi makhoi gi mingda right lai ragadi moi tawninga power loin tawbu yai makhoi gi mamingda right lai taba makhoi na power torak taragadi makhoi na misam amada nupi amada masaju laitaba nupaju laitaba nupi ama mathanda laiba nupi amada harassment tawraga mentally torture tawraga physical torture tawraga hat kani na dhamki tawraga kihelapa taragadi aidi madugi report to police station da piba habize mathau taeba ai police station chatle noi mayam na ingonda police station chatlu recording tawraga video thadokanu thadokona kam kana roi hari do video je proof se laiteragadi ehana police station chatpa matamda police officer mayamna nangi proof evidence puthor o harapa matamda ai kai putho o hairi no kai putho o hairi no ba police officer ga idang kaneba nangi nawonda torture toropagi harassment toropagi proof video putho o hai matamda ai kari putho o hai ba no sinida hauzik mera paibi oiro club oiro any organization oiro ima loop oiro ipa loop oiro isin naw gi loop oiro video proof puthor o hai matamda ai kari putho o hai bano video je namdragadi aina social media da thadoktragadi social media da thadokhtana ithanda thamjallaga na kangsai pasai tawraga paisa number kaya kongai oiramagana manghangiba paisa na nangi video do khakthalu adu tau ada tau haraga ko aidi paisa na yaba mi ju na teba paisa na sanaba yaba mi na teba engonda aduga aigi video je lupa crore tara dagi crore yang khaidagi hena maman yamba video ne aina thado iba video je isa diary sizina bidabro engonda recording tawraga facebook ta video thadro kanu yenginde ka haido nasa diary sizina dabro diary gi hobo se bangje ahan badagi hodro se bangje marak tagi hode natra aijo aigi recording jina video jina aigi ahan ba se bang ahan ba lamai oir ine sigi lamai je 2022-23 dagi oir iba lamai ne aigi video je si khata natte haigatla yengbiyo aigi video da yam yaurangani sigi video mayam je aigi proof ne sigi proof se maron lo laga ne thamakadoi ne hauzik hore dana hauzik shudum video na mathadora kani hakti noi mayam na ingonda video da like sure edit ni haige haijo aigi di proof evidence si ne ba maram de sakhi sabon je kana oidori ge ba haki ithanda laiba ingonda ithanda laiba ingonda sakhi oigadabo mi video jina sakhi natana kana o lairi ge habini da ingonda atuna ne wakhando khallaga munna khallaga habiro ithanda ne lairije ahing nungai tumba nate ahing tummaga laiba mi nate ha ahing tumtharaga nungai na ne laiba mi nate ha ahing se noi budi ora maroi nungai phana laibani na army dona ne ahing je ithanda ne mit mai je pangthoga ne kainom tawra activity macha kaino tawraga ne mit mai pangthoga ne aina ahing da lairije habidi phattaba marakta laibani na phattaba marakta laire na mungsen thorakpo jong yadaba kaigino di hingon je akhoi gi hingon oibagi
ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯏꯕꯣꯛꯇꯨꯅ ꯄꯤꯔꯝꯃꯤꯕ ꯍꯤꯡꯒꯣꯜꯁꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤꯕ ꯑꯩꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤꯕ ꯍꯤꯡꯒꯣꯜꯁꯦ ꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯁꯦ ꯀꯤꯔꯦꯅ ꯆꯦꯟꯊꯣꯔꯛꯄꯁꯨ ꯌꯥꯗꯕ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯣꯏꯗꯕ ꯊꯦꯡꯅꯧ ꯑꯣꯏꯗꯕ ꯑꯣꯏꯌꯨ ꯅꯈꯣꯏꯗ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤꯅꯦ ꯅꯣꯏꯒꯨꯝꯕꯅꯗꯤ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯩꯅ ꯈꯥꯡꯉꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯥꯡꯉꯤ ꯁꯨꯃꯥꯏꯅ ꯅꯣꯏ ꯈꯥꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯈꯥꯡꯉꯤꯕ ꯈꯨꯈꯥꯡꯁꯦ ꯂꯣꯏꯅ ꯂꯤꯊꯣꯔꯛꯑꯗꯤꯅꯦ ꯈꯥꯡꯕ ꯉꯝꯃꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯅ ꯈꯥꯡꯕ ꯉꯝꯃꯣꯏ ꯍꯣꯠꯇꯅ ꯅꯝꯕꯣ ꯄꯥꯏꯔ ꯆꯦꯟꯈꯤꯅꯤ ꯑꯗꯨꯅꯅꯦ ꯋꯥ ꯉꯥꯡꯕꯗ ꯋꯥꯈꯜ ꯈꯜꯂꯒ ꯇꯤꯟ ꯌꯣꯠꯊꯔ ꯉꯥꯡꯕꯤꯔꯛꯎ ꯑꯩ ꯃꯣꯏꯒꯤ ꯄ꯭ꯔꯨꯐ ꯄꯥꯝꯃꯤ ꯑꯊꯧꯕꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯌꯦꯜ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯑꯩ ꯃꯈꯣꯏꯒꯤ ꯄꯇꯥ ꯄꯥꯝꯃꯤ ꯃꯈꯣꯏ ꯑꯥꯔ ꯀꯦ ꯔꯣꯁꯅꯤꯒꯤ ꯄꯇꯥ ꯃꯥꯏ ꯃꯃꯤꯡꯗ ꯂꯩꯕ ꯄꯇꯥ ꯄꯥꯝꯃꯤ ꯑꯥꯔ ꯀꯦ ꯁꯤꯡꯍꯖꯤꯠꯀꯤ ꯑꯥꯔ ꯀꯦ ꯁꯩꯇꯖꯤꯠꯀꯤ ꯄꯇꯥ ꯄꯥꯝꯃꯤ ꯍꯤꯡꯒꯣꯜꯁꯤꯗ ꯃꯣꯏꯒꯤꯅꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯣꯏ ꯌꯥꯝ ꯄꯋꯥꯔ ꯄꯥꯏꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯕꯁꯦ ꯏꯇꯠ ꯇꯠꯇꯅ ꯇꯧꯔꯕꯅꯤ나 ꯃꯣꯏꯒꯤ ꯄꯇꯥ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯅꯅꯦ ꯏꯋꯥ ꯅꯥꯏꯔꯁꯨ ꯁꯤꯃꯅꯅꯦ ꯃꯣꯏꯒꯤ ꯑꯥꯔ ꯀꯦ ꯔꯣꯁꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯁꯤꯡꯍꯖꯤꯠ ꯑꯥꯔ ꯀꯦ ꯁꯩꯇꯖꯤꯠ ꯃꯣꯏꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯏꯋꯥꯗꯣ ꯏꯋꯥ 100ꯔꯛ ꯅꯥꯏꯔꯁꯨ ꯁꯤꯃ ꯑꯃꯨꯛ ꯍꯥꯏꯔꯒꯦ 이와 100ꯔꯛ 나이라죠. 이와 나이루게라 할락게라 100ꯔꯛ 나이게라 루크라비 오이게라 마사 레비 오이게라 이사 젠비 오이게라 하 야옹 일한게라 아이기 라이트 하나봐 아이기 라이트 세기 hingon세 아이기 이마기 hingon 아이기 이마기 hingon세 아이기 라이트 얀타이코 노이다니 아이나 하레이즈나 아이기 라이트 ai iwana irazu ai gi right ai hingon sida leibagi isa sel azu ai gi right seida ai isa pok thoe dana siru ai gi right hingon je ai ima gi right kyan tai ko nakhoi gi hingon da aina suksalaga leite aduna ai gi hingon sida na ai gi iwa ai gi isa paksal aba nawa logde khamra nawa sunglaw logde noida ai isa lebi oirajune ai gi isa gi right mafam sida lerakadoi noi gi right natte ai ma gi piramba lamdubu manaw nu pina loge habidi yaroine manaw nu pa mo pa nu pai masana munge habidi yaroine ai ma gi right to ai ma gi right to masa gi right ai gi right ai je masa nu pine ai sigre da na by chance ai sigren khalloba ai sigi taragadi ne ai gi isin inaw leiriyeba ai gi inaw nu pi leiriyeba ai inaw nu pi ri right se mafam sida lakaneba ma mayung palaju masa leiraju khangabra si khangna sanaje si lo ne aduga ne khut kan li pangal li muk aga yarani nongmai sindon da yarani paisa na yarani haibagi sigi kok santhi han ba kok to sizina birakano engonda di khambra se sigi hingon je ai iwa nungsina ba leire dana ai gi nungsina ba do yawong ilange jo ai gi right khani ko ai hoji sahi 49 ni dana 50 jangai ni dana ai darka oi deba ai hoji kana gumba mi ama natraga ai kana gumba ta gi relation da leiba mi nate ba adubu ne muksal lakta ragadi ne iwa yawong ilange ju ya ye sei da right se right leina bai hairagadi ai yum balu raju ko yum bala ju ai hala leiba dane ai gi right ne ba se khain ko lukhrabi waraju ne ai lukhrabi waraju ai gi right ne ba se kana gi yumpham nu hai taragadi ai ima gi yumpham ne ba se ai hauji anga ma yoke ju isa sa aga yoke ju ne yoiba angang du gi hayeng right la ka doiba ai gi hek mathang da ma right la ka doiba right ki ma wa panar agadi logi wa panar agadi chen ba yaroi ba kanamta aduna aigi imagi hingonda aigi imagi pata leiramba mafamda hauji case taunariba mafamje akhoi gi saruk ne phangnaba taunari je noi gi ju noi saruk phangnaba tanjago noi gi saruk ta akhoi ne yette aduga aigi imagi saruk to lona dum pirakani ngasi pirakraga ju chahi chama leiraga ju pirakani sahi chama leraga order thola ajune nangi imagi right sigi sahi chama leraga order thoe na tar aga june akhoi sidokra ju akhoi gi masu suthang hak thak to moina dum phangau gane ba sigi lamje
ꯐꯖꯅꯔꯒꯗꯤꯅꯦ ꯂꯦꯝꯅ ꯄꯤꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯄꯤꯊꯣꯛꯄ ꯌꯥꯏ ꯌꯥꯝ ꯂꯦꯝꯅ ꯅꯣꯏꯗ ꯄꯤꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨꯅꯦ ꯐꯃꯨꯡ ꯑꯃꯈꯛ ꯆꯥꯛ ꯆꯥꯈꯣ ꯑꯃꯈꯛ ꯃꯥꯡꯒꯣꯟ ꯑꯃꯈꯛ ꯄꯣꯊꯥꯐꯝ ꯑꯃꯈꯛ ꯃꯆꯤ ꯑꯃꯈꯛ ꯈꯤꯇꯪ ꯏꯪꯅ ꯆꯤꯡꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛ ꯌꯧꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯑꯒ ꯑꯩꯅ ꯅꯣꯏꯗ ꯄꯤꯊꯣꯛꯄꯒꯤ ꯃꯔꯝꯁꯨ ꯁꯨꯡꯂꯩ ꯂꯩꯇꯦꯕ